ngasi lengdava pame na lengli oi haudava na uri tangjavi ma pok thire mi hauruba na punsi yening thanang shuaibu mirai birabo ngasi Tana thange khanba wari amani ikai bana yung lava punshi matang amagi ningang daba thamoy may chakaya amani thembi na bayaw da mahay fangli ralki ithok tana thange khanba amani ikai bana yung lava punshi matang amagi ningang daba thamoy may chakaya amani thembi na bayaw da mahay fangli ralki yening than Asian Games Boxing Masanada Silver Fanglakhraba Angamba Komanda Manipur Lengakna Lupa Crore Amagi Selgi Managalonena Government Department Amada Chanaba Thabak Hablani Haikre yening thanang shuaibu mirai birabo ngasi lengdava pame na lengli oi haudava na uri tangjavi ma pok thire mi hauruba na punchi